Pauchedi yumpok oiba maroiba pau kharab de tawjeri Manipur dagi naha ama Delhi da Thangna Thillamle ahum phare Sahi kunipan rum suraba Manipur dagi naha ama irai numit ki athengba hingda sakhangdaba Mioi kharana Thangna Thillamle thawdok adu da chenaba Mioi ahum Delhi Police ki Special Police Unit for Northeast MPU NER na phabangamkhre thawdok adu ki matang da ahan ba phangba report ki matung inna Delhi ki Cheirak da leipa naha asina mamanaba amaki leifam da chatlubadagi Chaurak na nongalamday pung ahuminin ipumangarom taba adwaida halakpada Kishanganj CNG filling station mayada Mangaksamda Thangna Thillamle mahakna soktuna lei China khanglingai gi marak aduda auto rickshaw driver ama thengnabadagi All India Institute of Medical Sciences ki trauma center da pukhatuna leikanakibani mahakpo layingli hospital aduna asokwa Mioi adu khudong thinangai oide aige report asi SPU NER gi office na hek phangba hospital da satuna phibam adu yengsinki Choklaban ha aduna photograph amada masak taklaba matungda Mioi ama phagatki matungda Mioi ani ama su phagat pangamki aire thakdok asigi matang da Kishanganj police station da Indian Penal Code ki section 307 gi makha da FIR ama register tawduna ngasi thangjana mit court puthokre choklaban ha adugi phibam phagalakbadagi ngasi hayeng asida hospital dagi discharge tawraba yai coronavirus na lising marfudara teruk changa yangkhai mathoi na ke ban nomit ki nongan badasu lising marfudara dare changa umra nakhre India da coronavirus na sukna gi nongmagi manung da nabagi masing yamna wangna lerakle mamang kinomit pung kunmari gi manung da Mioi lising marfudara teruk changa yangkhai mathoi COVID-19 na nakiba adugi nongan bagi pung kunmari da so lising marfudara tare changa umra nakhre Health Ministry gi matung ina COVID-19 kamari deina nang arang dagi sihiba anaba masing lising amaga jani chupna amani haina phongdokhre masigi hek thangna banumit da su pung kunmari gi manung da anaba lising amaga jani chupna mapan sikhrebani asumna no magi leptana mi lising ambagi mathakta sirakhiba kan loina na haujik leibak asida coronavirus nabadagi sikhiba apunba mi gi masing lising umraga tare jamri umraga ni thoi yaukhre Houkhiba pung kunmari da nongna narakhiba anaba lising marfudara tare jamwa umra adu tharaga leibak asigi coronavirus na naba apunba masing haujik lak nifu manga lising yakhai mapan chapan marfu yauna wangkhre haujik India na United States ki hek mathangda malemda coronavirus na khwaidagi sathina sokpa ani suba leibak oiduna leire US da Mioi lak humpuga mari rom nakhre anabat lak amaga lising marfudara tare chamri marfuma thoi sikhre sanabagi pau amada Brazil ki Neymar COVID-19 negative oibadagi Paris Saint-Germain ki training da amuk yaoragani France ki champion club Paris Saint-Germain da saruk yariba forward Brazil masa Neymar COVID-19 negative oibadagi club asigi training session da yauna na ba sem sakhre masagi sei kunipan churaba striker asi Paris Saint-Germain ki atopa chanaroi taruk loinana Handak the COVID-19 positive oina Thengnakhre atopa positive oikraba sanarusing adudi Kylian Mbappe, Mauro Icardi, Angel Di Maria, Lindro Paredes, Keller Navas amasung Marquinhos Hosni haina Jinhua News Agency na phangdokhibani coronavirus negative oirabani na ayak housing training the yawi yaragani haina Brazilian Neymar na mahaki Twitter account ngasi phangdorkhe Neymar na harabu phangdokpaga loina na isolation tagi mahak tholaklagani haina mahak na makha takhe Naga political solution Laothokkadaba Pungja Naksillakle Naga ki wathuk loisina wari sanaba the Indian government ki interlocutor Arun Ravi amasung working group of 7 Naga national political groups NNPG na September 10 suma Kedima police complex da meeting pathokraba matung da working group asiki media cell na phongdokhrem adude punamakna janagadaba amasung ikai khomnaba magloidaba solution ama Laothokkadabagi Pungja adu Naksillakle Matamasit Naga ki apun basaktam yamna mathoktai haina Indian government amasung working group na khalle Prime Minister Narendra Modi na Naga ki issue asi September tha asigi manungda loisinba pami haiba wafam thajanariba asigi marakta phibam asi oirakbani September 10 ki meeting adugi matangda working group na haike India government na October 19 sok lising ani 18 da Naga group singna lokhiba phire badu manglom da Sangchilhakli haina interlocutor Arun Rabina thajaba pire Naga tribe sing amasung civil society singna India da Naga political issue ki matang da phongdokhiba wakhal adu Indian government na khangle atopa pau amadana ngasi pangthokadorbe NEET da mahiroi lak tara manga saruk yagadori National Testing Agency NTA na akan section thorang loinana heng pangthokadorba National Eligibility Cum Entrance Test NEET da mahiroi lak tara manga ena saruk yagadori Social distancing ki kanglon ngak na exam pangthokpa yanaba NTA na exam center lising ani samngani phuga taruk oirambadagi lising sanipan ni phuga humdoi de ni haingat han ki baga loinana ka amom da mahiroi taraga ni thoi khak phaman gadori
Tongan tongan ba medical college sing da tamgada ba mahiroi sing khanaba ki matang da pangthokadaba exam asi ahanbada May 3 da pangthoknaba matam lepkhi adubo COVID-19 gi laichat namaram oiraga July 3 ta July 13 ta yathoki akon bada exam asi September 13 da pangthoknaba matam lepkhi bane Mahiroi amasung mama mapa kharan exam asi matam kharaga jethok bina ba taksinduna lakibani adubo Supreme Court ki yathang atung ina September 13 da akan ba section tharang ga loinana exam pangthok lagani aina MTN matam lepkhi MTN exam asiga mari lainana sanakadaba kanglon sing Laothokkre maragasida army Saduna Miyamdagi namthak tawraga sel khomba kangbu thorakle Malemda kamthingna sakulakliba science and technology na Mioi bada asuki matikana ba piri khudam oina tongan ba mafam da lainakhraba Mioi ani mobile phone gi mating na khudakta saksak unaduna awanungai ge wari gas haba yaraba matam asida karisu khangdraba Mioi kadagi namthak tawbiduna sel mayam amalak thokpibagi thawdok leptana thokle kanagumba kharana social media gi kuthangda natragana mobile SMS tharktuna lottery phawre nangi paisa du tharakna ba makoi gi account da Indian Rupee onaba sel khara hana hablaku bank ATM adu update tawdarbadi block tawkhragani aduna ATM number hairago haibana singba Indian amasung foreigner kayana manaraga misam miyamdagi namthak tawbidun sel mayam amalak thokpikibagi thawdok kya lamdam asida tatana thokraba matungda Indian Army Saduna miyamdagi namthak tawraga sel khomba kangbu ama thorakle haire Social media Facebook WhatsApp amasung Google Pay GP ki kuthangdagi Indian Army Saduna namthak tawba miyusing asina Manipur dagi sel mayam ama khomgatnaba khonarakbagdagi Thabak asi anoba makal ama oina tha ani ihungi mamangdagi satharkhibani aire thakdok asi haktingna thengna duna lupa lising ahum lathok pikraba Mioi amana pausi asida hai Facebook ki OLX group amada masana masaba Indian Army ni ajaba Mioi amana athubagi ni mahak sudi satkadore mahaki activa 4G ama yonthok lamlage aina thagalaki mahakna gari edu pamduna contact number ama piraga WhatsApp ta pau phaunaki Mioi aduna mahak masana Indian Army ni Manipur posting tabane mahaki gari adu loge harbadi GP da sel pinasi case oina pinabadi kutong chade aina airakhi Uttar Pradesh ke minister amasu positive oire Uttar Pradesh ke minister amasu COVID-19 positive oiramba thengna baga loinana haujuk phawda virus asi positive oiramba thengna kiba Yogi Adityanath government ke minister masing taraga humdai sure corona gi layong ulakpadagi mahak test tawruba matamda positive oiramba thengna baga loinana Dr. Singi Poktak matung ina mahak haujik home isolation tawri aina Twitter da dagat pa warol amada Jails ke Minister of State Oiriba Joy Kumar Singhana phongdorakle jaiki gi mamang da Adityanath government gi atopa minister tarani toisu COVID-19 positive oiramba thengna kibaga loinada makoi gi manung da ani di laina asina maram oidon sikrabane maragachida sibagi Cheirak Pinaba DESAM na Taksinkhre rape victim amadi pokso ga mari lainana maral leiba miusing sibagi Cheirak phanganba yauna DESAM na demand suggestion yawba zero lama chief minister and Birenda ngasi pisintuna lengakna wafam adu thapakoina pangthok Pinaba Taksinkhre Democratic Students Alliance of Manipur DESAM ki secretary women welfare Nikita Chanuna kudiak pidra ngasi chief minister da pisin kiba memorandum aduna rape victim amade mahaki imong manung gi maming matha phongdok pagal loinana photo na chingbu uthokpa haibase re-victimize double victimize tawbani aina padladuna asigumba thong amuk ana chatadana ba lengakna darkar laiba action laukhutkadabani haire trial sa tharingai achumba well phangdringai manung victim amadi mahaki imung manung gi miyosina medical natragana psychological support pibaga loinana makoida matam chana mentally amadi physically relief pibaga loinana matik chaba compensation pibiu aiba wafam thamlakle compensation phangkrabadi victim ga jasinaba puragi aiba wafam asi aranba wakhalle amadi miyambulana lamjingbani aina palladuna lengakna victim amadi mahaki imung manungda right to compensation phangalu aina serol aduna takshile victim amadi mahaki imung manung da hingjana bagi lambi ama semjana ba akanaba budget amagi makhad scheme natragana policy amalenga na semgadabani haire asumba well bangan phangan bada tintaba na makhatana crime kaya thorok na bagi maram ohelli aina palladuna state asida strict judiciary system ama thambiyu amadi nupi angang harpa amadi nupi bu ijat mangan basing sibagi Cheirak pigadabani aina su Taksinkhre aroibeda content sing asigi maroiba pau khara si ba paudum jari pa Manipur local news YouTube channel amadi Facebook page asidagi yeng video punamak pathaga chari loinana channel asina dumda kanarbadi subscribe like and share tawba kawi gun punamak pu amuk hanna thaga chari